ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯏꯟꯗ꯭ꯔꯄ꯭ꯔꯁꯇ ꯀꯧꯕ ꯂꯝꯗꯝ ꯑꯃꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟꯗꯤ ꯑꯆꯨꯝꯕ ꯆꯠꯂꯤ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯒꯟꯗꯦ, ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯤꯡꯊꯧꯁꯤꯒꯤ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯁꯤ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯤꯡꯅ ꯀꯥꯔꯅꯤꯀꯥ ꯑꯗꯨꯒ ꯑꯇꯣꯟꯕꯤꯒꯤ ꯃꯤꯡꯅ ꯀꯅꯛꯂꯇꯥ ꯀꯧꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯃꯛ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯖꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯀꯥꯔꯅꯤꯀꯥꯗꯤ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ ꯊꯣꯠ ꯅꯧꯏ, ꯀꯤꯒꯟꯕꯁꯨ ꯌꯥꯝꯅ ꯀꯤꯒꯜꯂꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯅꯛꯂꯇꯥꯗꯤ ꯃꯄꯥꯒꯨꯝꯅ ꯁꯥꯗ ꯂꯥꯟꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯛꯂꯕꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯂꯛ ꯌꯦꯡꯊꯤ ꯌꯥꯎꯗꯅ ꯏꯪꯅ ꯂꯩꯖꯔꯝꯕ ꯏꯟꯗ꯭ꯔꯄ꯭ꯔꯁꯇ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥꯕꯒꯤ ꯏꯔꯩ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯦꯟꯅꯕꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯂꯪ ꯏꯁꯤꯛ ꯊꯦꯝ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯏꯁꯩ ꯁꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯔꯥꯞꯄ ꯂꯝꯗꯝ ꯑꯃꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯈꯛ ꯂꯥꯛꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯃꯥꯏꯊꯤꯕ ꯅꯪꯈꯤꯗ꯭ꯔꯤꯕ ꯅꯤꯡꯊꯧꯗꯨ ꯍꯨꯔꯥꯟ ꯂꯥꯂꯣꯡꯒꯤ ꯂꯥꯟꯗꯨꯗ ꯆꯥꯎꯅ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯂꯥꯂꯣꯡ ꯑꯃꯗꯤ ꯀꯔꯝꯕ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯏꯟꯕ ꯇꯥꯕꯅꯤ꯫" ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯆꯨꯝꯃꯤ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛ ꯑꯃꯗ ꯀꯔꯝꯅ ꯂꯥꯟ ꯁꯤꯡꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯅ ꯇꯧꯕꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯥꯟꯐꯝꯁꯤ ꯑꯆꯨꯝꯕ ꯂꯥꯟ ꯑꯃꯗꯤ ꯅꯠꯇꯦ, ꯅꯝꯊꯥꯛꯅꯤ, ꯑꯌꯥꯝꯕ ꯀꯅꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ꯫ ꯀꯔꯝꯕ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯍꯥꯏꯌꯨ ꯐꯤꯃꯨ ꯁꯦꯠꯄ, ꯍꯥꯏꯌꯨ." ꯂꯨꯆꯤꯡ ꯄꯨꯔꯦꯜꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯆꯨꯝꯃꯤ, ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯨꯗꯜꯄꯨꯔ ꯀꯧꯕ ꯂꯝꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯙꯃꯂꯨꯅ ꯊꯧꯑꯣꯡꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯇꯧꯔꯛꯄꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯗꯨ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯑꯣꯍ, ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯙꯃꯂꯨꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯅꯪꯍꯜꯂꯕ? ꯑꯆꯨꯝꯕꯅꯤ, ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯙꯃꯂꯨꯅ ꯃꯇꯝ ꯆꯨꯞꯄ ꯅꯍꯥꯛꯄꯨ ꯀꯜꯂꯛꯈꯤ꯫ ꯅꯠꯇ ꯑꯣꯏꯗꯕ ꯂꯥꯟꯁꯤ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯂꯥꯟꯄꯥꯎ ꯍꯥꯏꯗꯅ ꯂꯥꯟꯁꯦ ꯇꯧꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯂꯥꯟꯃꯤ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯆꯍꯤ 10 ꯂꯣꯏꯄꯣꯠ ꯀꯥꯗꯨꯅ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯣꯍ, ꯑꯩꯁꯨ ꯆꯍꯤ 10ꯗꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯍꯤꯡꯕ ꯇꯥꯈ꯭ꯔꯕ? ꯋꯥꯐꯝꯗꯨ ꯑꯣꯟꯅꯔꯦ꯫ ꯑꯗꯣꯝꯅ ꯃꯥꯏꯊꯤꯕ ꯅꯪꯂꯕꯅꯤꯅ ꯑꯗꯣꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯅꯆꯥꯅꯨꯄꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯍꯤ 10 ꯆꯨꯞꯅ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯃꯤꯅꯥꯏ ꯑꯣꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯥꯟꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯍꯌꯦꯡꯒꯤ ꯀꯣꯔꯧ ꯑꯉꯟꯕꯗ ꯋꯥꯔꯦꯞ ꯂꯧꯕꯤꯔꯣ꯫ ꯀꯨꯗꯜꯄꯨꯔꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯥ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯅꯤꯀꯥ ꯑꯃꯗꯤ ꯀꯅꯛꯂꯇꯥ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ? ꯅꯆꯥꯁꯤꯡꯗ ꯇꯥꯛꯄꯤꯌꯨ." ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯆꯥꯆꯥ, ꯅꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯔꯣꯏ, ꯃꯤꯅꯥꯏꯁꯤꯡꯗ ꯆꯠꯂꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣꯜꯅꯤ." ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗ ꯀꯔꯅꯤꯀꯥꯅ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯂꯛꯈꯤ, "ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯤꯕꯅꯣ?
Namom aikoisu sada landa kanabusu kide. Pabungna aikoibu nupa amagumna mahi masing tamhankibani. Takpiyu aikoida haibiyu karamba ningthongna hura lalong chatharibano. Hojikmak laman khumgani makhwangda thauri thuraga makhut animak tungbunaraga pabunggi khoyada kachage. Mase namom aigi sari wasakni. Masagi wadu taraga ningthaudu nokphet taurammi pirang sintharaga hairaklammi. Ipagi imom matamdo haukre. Aisu wafamdo yathoklure. Karigumba nakhoi anigi manungda piba oiramlabadi pabunggi mahut silaga thabakse pangthoklambasu yabazatni. Adubu iraibakta asum tho'o haina tamkhamale. Mapabunggi wadu taraga maza ibema kanaklatana hairammi. Pabung karambo wafamno yathokluribabo. Nasagi singna paraise amukta kokhanbiyu kaidobage. Ningthawna khumlaklammi. Mabuk sengdaba ningthaw dhamaluna khudum sankhiba lebak khudingmak mahaki konungda maithiraba ningthawdugi masanupasing sahi tara chupna mahaki minai oigadabani. Natragana ningthaw aduna mahaki minai oigadabani. Adubu ipagidi imom nakhoi anidani. Isa piba lejadaba aigidi isana minai singda sanba tabani. Mapabunggi wadu tarubada masa ningol ahalna hairakki. Pabung wafamdugi oirabadi karigi thoina wabiribano. Ai samak nupagi phijet setlaga nasa nupa piba saraga dhamalu ningthaugi konungda hayengmak chatkani. Makhadi kari tauba ngambage haibado yenglasi. Masagi waduda ningthauna hairakki. Mado karamno oithokadoribano ipagi ibema. Oidaba namthak haibase napadi khak yade nahakna khanglibaduni. Amoromda isagi thocha naujariba punsibu karamna minai ohengani. Karigumba nupini haiba khangkiba thoklabadi mairiktagi maijaubi oirakpadagi hena phattaba thodok kaya marom thokpasu yaine. Ipagi saraihan. Karnika thauna laina khumlammi. Pabung namomgi wase yabiyu. Makhoina namthaki landa nongsagum panganba pabungbu maithiba piramba aina laman khumni. Asumna hairaga mapabunggi makhong sokna haijarammi. Mataw asumna thingba yararoi haiba khangbadagi masanupigi wadu ningthaunasu yare. Mathangi ayukta Karnika lutungi samlang khomgatkhre. Nupi oibigi akeba phijet leiteng lauthokkhre. Nupa amagum phijet leiteng le. Yengbada tamba nupa amagi saktam onkre. Mahakna khongsalamdai matamda mapabung ningthaubu kurumlammi. Khongsattu chatnaba thaurang tauringai. Ningthaugi sagol yai senbadu hauna khonglakki. Karnika khudakta sagol sangda sanglammi. Aduga ayangba sagol amakhak yenglammi. Mapabunggi sagoldu urubaduda asumna hairakki. He sagol yaisa. Aihak nahakpudi khongbu oiningde. Nahakti pabung bulanda maithikhiba sagolni. Asumna hairaga ayangba sagol amakhak masana khalammi. Aduga khongchattu haurammi. Laubuk lamhang kaya marum khungang kaya marum tungoinaraba matung Karnika ahingi matamda asukpa umang amakhak phauba tarammi. Umangdu yamna suklammi. Mayai kaba lamlaki sa kaya marum khongbagi makholna pumnin nilli. Khonjelduna Karnika ninghannaba poklammi. Leptana asum sagol thorakpagi masasu yamna soktharammi. Umangi mayai oirapna khara changsilagadi umangi mayai maktada turel amakhak thengnarammi. Turel dugi mathakta achauba upaki thong amakhak thengnarammi. Hariba thongdugi makhada gumbhir kaya marum maya launa kathoklaga leiba thengnarammi. Akiba saktam kaya dugi marakta yamna luribasi upaki thongdugi mathakta achauba saom amakhak sagoldu ubaduda yamna harauna maya karaga sagadabagi sem saraga leirammi. Oirakiba matawsida Karnikagi sagoldu khumang ani thagatlaga hauna khonglammi. Karnikasu kibana masadu thak thak niklammi. Laimaida tasilammi. Masimaktabu siba tare haiduna khonglei thuna sagoldu
अमुक सिंखटलम्मी ममाय लेरगा अमुक मपागी मनाक्ता हलक्लम्मी कोनुंग योरबदा कार्निकाबु तरामना ओक्लगा मपा निंथौना हायरक्खी सा इबेमा अइना हाइबदु सुमलिगनी नुपी हाइबसिगा नुपा हाइबसिगा खक मानरोय नहाक्सु हौजिक्ति वाखल तारोको कार्निका मपाबुंगी वादुदा इकाइरम्मी महाकी कादा अदुमक संख्रे अदुबु कार्निकाना हेक संखिबगदी कनकलता नुपागी फिजत लेतेंग सेलगा मपाबुंगदा हाइरक्खी पाबुंग निंथौ नुपा खक्तना मही मसिंग हाइबा थौना लेबगी वादो नसा आइदी यानिंगदे मधुदी अइगी इसेम कार्निकागुंबी महाक खक्तना ओइगदबनी कनकलतादी खुदोंग थीबा मायोकनबदा अकीबा खक लेखिद्री लैसु लैरोय अइना चलगा धमलुबु माइथीबा पीबा ngamni करिगुंबा ngamदगसु अइ कोनुंगसिदा अमुक हन्ना हलक्लरोय अइगी वासकसे असुंबा कौबा लाइनिंगथौ महाक्तना खंगबा ओइसनु मतौ असुमना मयादा थांग सिक्लगा वासकलम्मी महाकी वासकतु तावदा अतिया मकोइदगी नोंथांग कुपलखी मसागी अकनबा वासकतुदा मपा निंथौदु इपागी इबेमा कनकलता असुम हाइना कोलगा कपलम्मी मथंगी अयुक्नी कनकलता मपाबुंगदगी काइनाया थंग लौरम्मी हंदकसु कोनुंगी सगोल संगदगी सगोल याइसादु हौना खोंगलखी कनकलताना सगोल संगदा चंगसिलम्मी मतमसिदा मपाबुंगी सगोल याइसादु उबदा हाइरक्खी हे इपागी मरुप सगोल याइसा अइगी खोंगचत चलमदाइसिदा नहाकना अदुमना खोंगबदी नसागी पुकनिंगसे तयांग तसोइरे करी असोइबबु याउरबगे महाकी वादुदा सगोल याइसाना हाइरक्खी इसाइबेमा नहाकी खोंगचत्तो अइबु पुरगा चतलो सोइदनमक माइ पाकनी अइना ताइबंग मिरोल ngang ngami हाइबसे नपाबुंग नतना कनानसु खंगदबनी हौजिक्ति अइगे नंगंदा तोंखतलो नहाकी खोंगचत्तो हौरसी सगोल याइसाना मिरोल हाइरकपदुदा कनकलतादी ngakpana kham thengkhre sagol dubu laibak katlaga tongkhatlammi aduga mapabonggi thangsangdu makhwangda yapsilammi aduga khongchattu hauraklammi mahaksu masegumna lobuk lamhang kaya marum phauraga laklammi umang mayaida leiba upaki thongdu yoksilaklammi thongdugi mathakta saom aduna sagoldu sananaba sem saraga leibadu mahakna ure फिबमदुदा सगोल याइसाना अमुक हाइरक्की मजाइबेमा सोमगी माइकैदा वांगना चोंगसिनगे नहा खुलै थुना महाकी मंगक्सी कक्पा ngamगद्रा कनकलताना हाइरम्मी नते नते सगोल याइसा अइना हानिंगलिबसे सओमसी नते यeknaba कनागुंबा अमनी तवतबु महाकी मख्यासी चै मकक अमना गबा खलगा थनमगे याइबी मक्ति लौरगुमसी असुमना हाइरगा अचौबा उसामकक अमखक पाइरम्मी अदुगा सगोलदु सओमदु ताना थौजिलम्मी यामना खुलै थुना सओमना मया कारगा सोंगसिलकपा मतमदा कनकलताना सओमगी मयादा चै मतेक्तु हापचिलम्मी कबा खंदुना थनमले उपाकी थोंगदु लांथोक्लगा सगोलदु खुरुप थाना थौख्रे सओमदु चै मतेक्तुना मख्यात मथक मखा फाखिबदगी खोंगबा ngamdana makhutuna satnaba kanna hotnarammi कनकलता सगोल याइसा तोंगलगा असुम लाकपा मतमदा अहिंगी मतम ओइसिलकलम्मी मम्बनसु खम थेंगले कैरेल कैजाव कया मरुमना हौना हौना खोंबगी मखोल तारम्मी फिबमसिदा सगोल याइसाना हाइरक्खी मजाइबेमा लंबिसिसु मम्बना खम थेंगले साहिंसा बसा कया मरुम लाकपगी मखोलसु तारे करम तौनी सगोलगी वादुदा कनकलता सगोलदगी कुमथरम्मी अकंगबा उसा अनिखक मई सुखतलम्मी मैनम अमगुमना खुद येत ओइदा पाइरम्मी अदुगा सगोलदु तपना थौरम्मी महाकी मईगी मंगालदा मखोइगी ममांगमक्तदा कैजाव अनिखक मया कारगा खोंगलकलम्मी हंदकसु कनकलताना सगोलदु कन्ना थौजिल्ली कई अनिदुबु महाकी मयुम अनिदुना हाइदतलम्मी खुदक्तुदा कैजाव अनिदु मईदु उबदा चेनख्रे ngaihak leragadi sagolna hairaki मजाइबेमा
ꯅꯍꯥꯛꯁꯤ ꯅꯄꯥꯕꯨꯡꯒ ꯊꯃꯣꯏ ꯆꯞ ꯃꯥꯟꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯈꯛꯅꯤ꯫ ꯅꯍꯥꯛꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯏ꯫ ꯈꯨꯔꯧ ꯑꯣꯏꯔꯕ ꯁꯥ ꯐꯥꯎꯕꯗ ꯃꯤꯅꯨꯡꯁꯤ ꯂꯩ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯀꯣꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯜꯒꯤ ꯃꯌꯥꯏꯃꯛꯇꯗ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯑꯔꯨꯕ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯏꯌꯥꯏꯗ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛ ꯊꯥ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯕꯨ ꯎꯔꯨꯕꯗ ꯆꯣꯉꯥ ꯇꯦꯅꯋꯥ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯁꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯁꯒꯣꯜ ꯊꯧꯔꯨꯕ ꯀꯅꯛꯂꯇꯥ ꯋꯥꯃꯟꯈꯤꯕꯅ ꯁꯒꯣꯜꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯨ ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯒꯤ ꯃꯀꯣꯛ 8 ꯄꯥꯟꯕ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯅ ꯃꯩ ꯀꯥꯝꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯒꯣꯜ ꯌꯥꯏꯁꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯖꯥ ꯏꯕꯦꯝꯃ, ꯂꯧꯁꯤꯡ ꯃꯥꯡꯒꯅꯨ꯫ ꯎꯖꯥꯎꯁꯤꯗ ꯌꯥꯜꯂꯤꯕ ꯎꯔꯤꯁꯤꯡꯁꯦ ꯃꯁꯤꯗ ꯌꯥꯜꯂꯒ ꯆꯤꯡꯂꯥꯏꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯣ꯫ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ꯫ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯈꯨꯗꯛꯇ ꯍꯧꯒꯠꯂꯝꯃꯤ꯫ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨ ꯌꯥꯜꯂꯒ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯎꯔꯤꯗ ꯌꯥꯜꯂꯒ ꯅꯣꯡꯊꯛ ꯇꯝꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯃꯩ ꯀꯥꯝꯂꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯕ ꯁꯣꯔꯥꯔꯦꯟꯗ ꯇꯤꯟ ꯁꯤꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯅꯕꯒꯨꯝ ꯃꯁꯥꯒꯤ ꯀꯥꯝꯊꯣꯛꯈꯤꯕ ꯃꯩꯕꯨꯜꯁꯤꯡꯗꯨ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩꯅ ꯆꯥꯛꯂꯕꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯆꯤꯡꯂꯥꯏꯗꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯪꯒꯨꯝꯂꯕ ꯃꯇꯧꯁꯤꯗ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯈꯤꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯆꯞ ꯂꯦꯞꯂꯒ ꯂꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯒꯤ ꯑꯆꯨꯝꯕꯒꯤ ꯍꯦꯂꯣꯏ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ ꯀꯅꯛꯂꯇꯥ, ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯆꯠꯄ ꯁꯥ ꯉꯥ ꯐꯥꯎꯕ ꯀꯟꯕꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯄꯦꯜꯂꯦ꯫ ꯑꯩꯁꯦ ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯁꯦ, ꯃꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯍꯋꯥꯏ ꯃꯔꯨꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯁꯤꯕꯨ ꯅꯁꯥꯗ ꯌꯥꯎꯔꯕꯗꯤ ꯅꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯆꯪꯂꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯅꯛꯂꯇꯥ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯋꯥꯏ ꯃꯔꯨꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯁꯥꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯆꯠꯈ꯭ꯔꯕꯗ ꯀꯅꯛꯂꯇꯥ ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯃꯨꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯅꯤ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝ ꯑꯃꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯎꯕꯃꯛꯇꯗ ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯝꯃꯤ, ꯑꯕꯣꯛ, ꯌꯨꯝꯁꯤꯕꯨ ꯑꯕꯣꯛꯀꯤ ꯑꯣꯏꯔꯕ꯭ꯔꯥ? ꯅꯁꯨꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇꯪ ꯄꯤꯅꯕꯤꯌꯨꯕ꯫ ꯍꯅꯨꯕꯤꯗꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯍꯤꯡꯁꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯅꯛꯂꯇꯥꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯨꯄꯤꯅ ꯁꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯃꯥꯅꯤ, ꯑꯕꯣꯛꯀꯤ ꯌꯨꯝꯅꯤ꯫ ꯃꯅꯨꯡꯗ ꯆꯪꯂꯨꯁꯤ, ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯅꯨꯕꯤꯗꯨꯒꯤ ꯌꯨꯝꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥꯁꯤꯗ ꯍꯤꯡꯁꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯅꯤꯌꯁ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ? ꯃꯁꯛꯄꯨ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯅꯨꯄꯤꯒ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯃꯤꯡ ꯆꯠꯀꯅꯤꯕꯨ꯫ ꯍꯅꯨꯕꯤꯅ ꯈꯨꯝꯃꯤ, ꯍꯩ ꯑꯉꯥꯎꯕ, ꯑꯗꯨꯝ ꯍꯥꯏꯅꯨꯅꯦ꯫ ꯃꯍꯥꯛꯁꯦ ꯂꯝ ꯀꯣꯏꯊꯣꯔꯛꯄ ꯄꯥꯈꯪꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯅꯛꯂꯇꯥ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯅꯨꯕꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯨꯝꯐꯝ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯀꯅꯛꯂꯇꯥꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯗ ꯍꯅꯨꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯦ, ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯤꯡꯅꯩ꯫ ꯖꯤꯅꯤꯌꯁꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯅꯨꯄꯤ ꯑꯣꯏꯔꯝꯂꯣꯏꯗ, ꯃꯀꯣꯏꯁꯨ ꯆꯣꯝꯃꯤ, ꯃꯁꯥꯁꯨ ꯋꯥꯡ ꯆꯥꯎꯏ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯍꯩꯠ, ꯅꯪꯅ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯒꯨꯂꯥꯞꯁꯦ
ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯒꯦ, ꯅꯨꯄꯤ ꯑꯣꯜꯍꯟꯒꯤ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯀꯅꯛꯂꯇꯥꯅ ꯇꯥꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯁꯤꯟꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯒꯨꯂꯥꯞꯇꯨ ꯀꯅꯛꯂꯇꯥꯅ ꯇꯨꯝꯂꯤꯕ ꯃꯣꯟ ꯃꯌꯥꯗ ꯍꯦꯛ ꯊꯝꯒꯦ ꯇꯧꯕꯗꯗꯤ ꯀꯅꯛꯂꯇꯥꯗꯤ ꯃꯤꯇ꯭ꯔꯪ ꯆꯪꯗꯕ ꯑꯣꯏꯕꯅ ꯒꯨꯂꯥꯞꯇꯨ ꯈꯨꯗꯛꯇ ꯃꯩꯕꯨꯜ ꯑꯣꯜꯂꯒ ꯃꯈꯨꯠ ꯄꯣꯛꯂꯝꯃꯤ꯫ ꯁꯥꯎꯔꯕ ꯍꯅꯨꯕꯤꯗꯨ ꯈꯨꯗꯛꯇ ꯍꯤꯡꯁꯥꯕꯤ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯛꯂꯇꯥꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯒꯣꯜ ꯌꯩꯁꯥ ꯇꯣꯡꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯍꯤꯡꯁꯥꯕꯤꯅ ꯀꯅꯛꯂꯇꯥꯕꯨ ꯇꯥꯟꯅꯒꯦ ꯇꯧꯕꯗꯨꯗ ꯖꯤꯅꯤꯌꯁꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯨꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯔꯨꯕ ꯊꯣꯛꯂꯕꯗꯤ, ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛ ꯍꯥꯠꯄꯤꯈ꯭ꯔꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯣ? ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯜꯂꯕꯤ ꯄꯦꯔꯨꯗꯣ ꯑꯩꯈꯣꯏꯅꯤꯅ ꯌꯣꯠꯀꯤ ꯂꯥꯟꯕꯜꯗ ꯂꯣꯠꯂꯒ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯖꯦꯅꯤꯌꯁꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯍꯤꯡꯁꯥꯕꯤꯗꯨꯗꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯝꯗꯦ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯈꯤꯕꯗꯒꯤ ꯀꯅꯛꯂꯇꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯉꯪꯂꯒ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯖꯥ ꯏꯕꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕ ꯃꯤꯠꯀꯨꯞꯇꯗꯤ ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯤ ꯍꯤꯡꯁꯥꯕꯤ, ꯉꯁꯤꯗꯤ ꯅꯁꯥꯅ ꯅꯃꯪ ꯊꯤꯕ ꯂꯥꯛꯂꯦꯗꯣ꯫ ꯍꯥꯏꯌꯨ, ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯒꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯦꯔꯨ ꯀꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯤ? ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯗꯅ ꯉꯛꯆꯥꯎ ꯊꯦꯛꯄꯤ ꯍꯤꯡꯁꯥꯕꯤꯗꯨ ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯁꯥꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯃꯩꯕꯨꯜꯁꯤꯡꯅ ꯍꯤꯡꯁꯥꯕꯤꯗꯨ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯆꯥꯛꯊꯦꯛꯂꯝꯃꯤ꯫ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯠꯀꯨꯞꯇ ꯍꯤꯡꯁꯥꯕꯤꯗꯣ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯄꯦꯔꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯦꯅꯤꯌꯁꯀꯤ ꯏꯃꯧ ꯑꯣꯏꯅꯤꯡꯕꯗꯒꯤ ꯑꯩꯅ ꯊꯧꯑꯣꯡꯁꯦ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯨꯗꯜꯄꯨꯔ ꯀꯧꯕ ꯂꯝꯗꯨꯒꯤ ꯆꯤꯡꯒꯤ ꯃꯇꯣꯜꯗ ꯌꯣꯠꯅ ꯁꯥꯕ ꯂꯥꯟꯕꯜ ꯑꯃꯗ ꯐꯥꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯁꯦꯜ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯍꯤꯡꯁꯥꯕꯤꯗꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯀꯅꯛꯂꯇꯥꯅ ꯂꯥꯏꯔꯦꯝꯕꯤꯗ ꯄꯦꯔꯨꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯒ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯨꯗꯜꯄꯨꯔꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯒꯗꯤ ꯅꯤꯡꯊꯧ ꯙꯃꯂꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤ ꯌꯥꯊꯪ ꯇꯧꯒꯅꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯙꯃꯂꯨ ꯌꯦꯡꯕꯗ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ, ꯀꯨꯆꯨ ꯃꯨꯕ, ꯃꯁꯥꯁꯨ ꯏꯔꯣꯏ ꯑꯃꯒꯨꯝ ꯅꯣꯏ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯍꯅꯨꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤꯗ ꯀꯅꯛꯂꯇꯥꯅ ꯃꯇꯣꯝꯇ ꯈꯜꯂꯤ, ꯑꯁꯨꯛ ꯅꯣꯏꯕ ꯑꯣꯛꯄꯤ ꯃꯥꯟꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯦꯁꯦ꯫ ꯃꯍꯥꯛꯅ ꯆꯃꯝꯅꯔꯤꯉꯩ ꯙꯃꯂꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯂꯕꯅꯤꯅ ꯅꯍꯥꯛ ꯅꯁꯛ ꯅꯇꯧꯁꯨ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯐꯖꯩ꯫ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯊꯕꯛꯇꯤ ꯀꯨꯗꯜꯄꯨꯔꯒꯤ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯂꯥꯟꯕꯜꯗꯣ ꯃꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤ ꯄꯦꯔꯨꯕꯨ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯣꯛꯍꯟꯒꯅꯤ, ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ 10 ꯑꯃꯒ ꯍꯥꯞꯆꯤꯟꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯀꯅꯛꯂꯇꯥ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯧꯔꯒ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯗꯨꯛ ꯂꯥꯏꯕ ꯊꯕꯛꯇꯨꯕꯨ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯤꯕ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ? ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯅꯥꯏ ꯃꯆꯥ! ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤꯇꯃꯛ ꯄꯥꯡꯊꯣꯛꯎ꯫ ꯑꯩꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇꯤ ꯃꯤꯅꯥꯏꯁꯤꯡꯇꯅ ꯇꯧꯍꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯤꯉꯩꯗ ꯀꯅꯛꯂꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯄꯦꯔꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯄꯨꯔꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯤꯁꯤꯡꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯒꯗꯕ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯍꯥꯟꯅ ꯄꯤꯕꯤꯌꯨ꯫ ꯙꯃꯂꯨꯅ ꯈꯨꯝꯃꯤ, ꯃꯗꯨꯗꯤ ꯀꯔꯤꯒꯤ? ꯃꯗꯨꯒꯤ ꯃꯔꯝ ꯍꯪꯕꯤꯔꯛꯀꯅꯨ, ꯄꯦꯔꯨ ꯄꯨꯔꯛꯄꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯀꯅꯛꯂꯇꯥꯒꯤ ꯋꯥꯗꯨꯗ ꯙꯃꯂꯨꯁꯨ ꯌꯥꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫
ꯁꯅꯥꯁꯤꯡꯗꯨ ꯄꯨꯔꯒ ꯀꯅꯛꯂꯇꯥ ꯀꯨꯗꯜꯄꯨꯔꯒꯤ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯂꯥꯟꯕꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯕꯜꯗꯨꯒꯤ ꯊꯣꯡꯁꯪꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯁꯅꯥ ꯂꯨꯄꯥ ꯌꯣꯟꯕ ꯃꯤꯁꯛꯅꯤ꯫ ꯂꯥꯟꯕꯟꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯈꯔ ꯂꯩꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯛꯄ ꯄꯣꯠꯁꯛꯇꯨ ꯌꯥꯎꯕꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯄꯦꯔꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯑꯆꯧꯕ ꯌꯣꯠꯀꯤ ꯂꯥꯟꯕꯜ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯁꯅꯥꯅ ꯂꯩꯇꯦꯡꯕ ꯐꯖꯔꯕ ꯀꯥ ꯑꯃꯗ ꯄꯦꯔꯨ ꯁꯦꯟꯅꯕꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯞꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯦꯔꯨ ꯎꯕꯃꯛꯇꯗ ꯀꯅꯛꯂꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯥ ꯏꯕꯦꯝꯃ ꯄꯦꯔꯨ, ꯑꯗꯣꯝꯒꯤꯗꯃꯛ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯈꯔ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯩ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯂꯥꯛꯆꯕꯅꯤ, ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯀꯅꯛꯂꯇꯥ ꯎꯕꯗꯨꯗ ꯄꯦꯔꯨ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯑꯄꯪꯕꯤ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ, ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯍꯤꯡꯁꯥꯕꯤ ꯅꯣꯏꯗ ꯇꯨꯝꯅ ꯁꯤꯈ꯭ꯔꯣ, ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯧꯔꯒ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯅꯛꯂꯇꯥꯅ ꯄꯦꯔꯨꯒꯤ ꯃꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎ ꯏꯕꯦꯝꯃ ꯄꯦꯔꯨ, ꯑꯩ ꯅꯨꯄꯥ ꯁꯥꯔꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯦ ꯅꯨꯄꯤꯅꯤ, ꯅꯍꯥꯛꯅ ꯆꯩꯔꯤꯕ ꯍꯤꯡꯁꯥꯕꯤꯗꯣ ꯁꯤꯍꯧꯔꯕꯅꯤ꯫ ꯊꯦꯡꯊꯔꯕꯗꯤ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯅꯤ, ꯆꯠꯂꯁꯤ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜ ꯊꯧꯔꯒ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯁꯥꯕꯤꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯀꯌꯥꯃꯔꯨꯝ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯙꯃꯂꯨꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯄꯦꯔꯨ ꯑꯃꯁꯨꯡ ꯀꯅꯛꯂꯇꯥ ꯎꯕꯗꯨꯗ ꯙꯃꯂꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯇꯅꯤ ꯍꯩ ꯑꯩꯒꯤ ꯑꯆꯥꯟꯕ ꯁꯛꯍꯦꯟꯕ ꯄꯥꯈꯪ, ꯅꯍꯥꯛ ꯅꯊꯧ ꯃꯁꯛ ꯈꯪꯕꯒꯤꯗꯃꯛ ꯃꯤꯅꯥꯏ ꯐꯝꯊꯣꯟꯗꯣ ꯀꯣꯛꯆꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯦꯔꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯨꯡꯁꯤꯕꯤ ꯄꯦꯔꯨ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯔꯒ ꯀꯣꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯣꯍꯩ꯫ ꯙꯃꯂꯨꯒꯤ ꯋꯥꯗꯨꯗ ꯄꯦꯔꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯕ, ꯅꯃꯥꯏꯗꯣ ꯃꯤꯡꯁꯦꯜ ꯌꯦꯡꯗꯕꯔꯣ? ꯑꯣꯛꯄꯤ ꯃꯥꯟꯕ ꯅꯃꯥꯏꯗꯣ, ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎꯅꯦ, ꯂꯝꯆꯠ ꯅꯥꯏꯗꯕ ꯍꯅꯨꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯀꯅꯛꯂꯇꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯁꯥꯔꯝꯕ ꯀꯣꯛꯌꯦꯠꯇꯣ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯍꯩ ꯂꯝꯆꯠ ꯌꯥꯎꯗꯕ ꯅꯤꯡꯊꯧ, ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ? ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯄ ꯌꯥꯕ ꯂꯩꯀꯣꯜꯒꯤ ꯂꯩꯅꯤ ꯈꯟꯕ꯭ꯔꯥ? ꯑꯗꯨꯒ ꯇꯥꯎ, ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯁꯤꯇꯅ ꯃꯥꯂꯦꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯕꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯛꯂꯇꯥ ꯀꯧꯕꯤ ꯑꯩꯅ ꯅꯤꯡꯊꯧ ꯅꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯙꯃꯂꯨꯒꯤ ꯃꯉꯛꯁꯝꯗꯨ ꯀꯛꯂꯝꯃꯤ꯫ ꯊꯧꯑꯣꯡꯁꯤ ꯎꯕꯗꯨꯗ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯂꯥꯎꯔꯛꯈꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯅꯛꯂꯇꯥꯅ ꯌꯥꯏꯐꯔꯦ, ꯀꯅꯛꯂꯇꯥꯅ ꯌꯥꯏꯐꯔꯦ, ꯑꯁꯨꯝꯅ ꯀꯣꯅꯨꯡꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯅꯃꯛ ꯃꯤꯅꯥꯏ ꯌꯣꯜꯍꯤꯡ ꯀꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯅꯥ ꯂꯩꯕꯤ ꯀꯅꯛꯂꯇꯥꯅ ꯄꯦꯔꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯔꯦꯝꯕꯤꯗ ꯈꯨꯠꯁꯤꯟꯅꯈꯤ, ꯑꯗꯨꯒ ꯃꯌꯨꯝ ꯀꯣꯅꯨꯡꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯃꯆꯦꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫